mayam bahan maktada ikokno no kurumjari amadi taram noksari PK channel pothaminasi khangminasi channel sina ngasi anauba blog ama miyam da kudol tamjanabagi damak puduna laksari ngasi ki kudol tamjanabagi damak puduna laksari ba topic asina birthday pangthokpagi habadi mapok numit pangthokpagi afaba pungpham kari kari no habasi mana pokliba tarik tugi matung ina tarik ki matung ina mapok numit pangthokpanina pokliba tarik tugi matung ina afaba birthday pangthokpagi mapok numit pangthokpagi pungpham chingchi kari kari no habadu miyamda ngasigi topic asida uba phangbigani ngasigi wafam asi thamjajingi mangwenana ekoina khangba yabase hojiki matamda habati hojiki mirol sida ekoi mapoki matung ina chahi dugi birthday si adumak pangthoknari aduga masigi birthday pangthok nabasigi oiba nungi arthadi mapung oina chaliba punsi khongchat asigi magi mapok numit tarik aduna yorokpa matamda mahaki lucky oiba matamni habasima ekoina ayamba longnai masimuksu asumani karino haiba taragati pokpagi tarik asina punsi khongchat ki ahoba khongthang oirabanina madugi tungi lambisu pokpagi tarik adugi falgi matung ina ekoina phangbana maram oraga magi mapok numisi amu ekoina ningsingbasi tangai phadaba leibana maram oraga sahi ki birthday si mapok numisi English ki tarik ki mapok numit habidi English ki tarik ki matung ina mapok numisi adum ekoina ayamba launai haitare maram aduna birthday habidi mapok numit se masida birthday taunabasi masigi maramdi maru oina amuksi ekoina yengba yabasi birthday habise lucky ngasa ina hajabado lucky day neba magi laibak faba numit haitare aduga masigi tarik asina magi pokliba tarik asina mapung oina masina puduna satlaga magi punsi lambisi punsi chahi kya yaure habase aikoina yengbagi mathau tabani aduna hojiki matamdati aikoina birthday habase mapok numit si aduki matik yamna maru oina launare launadabasu yade maduna maram oraga birthday se magi pangthokliba karigumba thabak ama tawba taragadi hariba thabak tugi afaba fol phangnabagi damda tawnabana ayamani adubu mapok numit pangthokpa taragaso hena phaba pungpham haiba tare masi karamna yengani amasum karamna khangani haibado ngasigi topic asida miyamda khudol tamjage maram aduna ekoina birthday di pangpa yamna pangthoknai haitare pangthoknariba mapok numit singse sida kanagumba kharanadi kamai toge harga maki mapok numit ka aduga maitai gi thabanga chanaba paknaba numit hainansu launai haitare hairiba singse masi ayamanadi mapok numit sigi thorom pangthokpasi kadaidagi lae haba taragadi kogi English ki calendar sida base tawraga lakpa ngakani maduna maram oraga sidagi matung ina afaba pungpham singdo ngasidi khangminarasi khudol tamjagi ko ma'am Pada dudi mayam ai ngasigi thamjariba topic asi mayam da langthokjarage kuna mapok numit ki matung ina magi adi happy birthday mapok numit pangthokpa gi afaba pungpham se kuna magi tarik si khara manaba lai pungpham manabagi matung ina hariba tarik manaba pungpham manaba singse ai punsin jaraga hajirake hetare nadragadi am sangdore ahan base tarik amade hojage tarik amaga manaba singche tarik ama tarik tara tarik mapan tarik kunipan hariba singse managani habadi hariba tarik singse da pokpa mioi singna makoigi mapok numit palan thorom pangthokpa se happy birthday thorom pangthokpa se pungsingse managani hetare karam matam no haiba taragati ayuki pung tara aduga nungchingi pung ama luna na numidangi pung taret hariba matam singse sida akoigi mapok numit happy birthday pangthokpa matam se yamna phaba pungpham oigani hetare mapig sana pungpham singni hongtang haijage date 1 date 10 date 19 and 28 hariba matam singsida pokpa amadi matam singsida
ꯃꯄꯣꯛ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯄ ꯁꯤꯡꯁꯤꯒꯤ ꯑꯐꯕ ꯄꯨꯡꯐꯝꯁꯦ ꯑꯌꯨꯛꯀꯤ ꯄꯨꯡ 10, ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 1, ꯑꯃꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7 ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯍꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯄꯥꯡꯊꯣꯛꯄꯤꯕ ꯌꯥꯝ ꯐꯒꯅꯤ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯅ ꯇꯥꯡ 2, ꯇꯥꯡ 11, ꯇꯥꯡ 20 ꯑꯃꯗꯤ ꯇꯥꯡ 28 ꯍꯥꯏꯕꯗꯤ date 2, 11, 20 and 29 ꯍꯥꯏꯔꯤꯕ ꯇꯥꯔꯤꯛꯁꯤꯡꯁꯤꯗ ꯕꯔꯊꯗꯦ ꯄꯥꯡꯊꯣꯛꯄ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯨꯡꯐꯝꯁꯦ ꯑꯌꯨꯛꯀꯤ ꯄꯨꯡ 11 ꯑꯗꯨꯒ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 2 ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯡꯁꯦ ꯌꯥꯝꯅ ꯐꯕ ꯄꯨꯡꯐꯝ ꯑꯣꯏꯒꯅꯤ. ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯇꯥꯡ 3ꯗ ꯄꯣꯛꯄ ꯑꯃꯗꯤ ꯇꯥꯡ 3ꯗ ꯕꯔꯊꯗꯦ ꯄꯥꯡꯊꯣꯛꯄ ꯂꯣꯏꯅꯅ ꯇꯥꯡ 12, ꯇꯥꯡ 22 ꯑꯃꯗꯤ ꯇꯥꯡ 30 ꯍꯥꯏꯕꯗꯤ date 3, 12, 21 and 30 ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯡꯁꯤꯗ ꯕꯔꯊꯗꯦ ꯄꯥꯡꯊꯣꯛꯄ ꯃꯄꯣꯛ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯄꯁꯦ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 3ꯗ ꯄꯥꯡꯊꯣꯛꯄꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯨꯡꯐꯝ ꯑꯣꯏꯒꯅꯤ. ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯇꯥꯡ 4, ꯇꯥꯡ 18, ꯇꯥꯡ 22 ꯑꯃꯗꯤ ꯇꯥꯡ 38 ꯍꯥꯏꯕꯗꯤ date 4, 13, 22 ꯑꯃꯗꯤ 31 ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯡꯁꯤꯗ ꯄꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯄꯣꯛ ꯅꯨꯃꯤꯠ ꯕꯔꯊꯗꯦ ꯄꯥꯡꯊꯣꯛꯄ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯨꯡꯐꯝꯁꯦ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯑꯣꯏꯒꯅꯤ. ꯃꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 1 ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 4 ꯍꯥꯏꯔꯤꯕ ꯃꯇꯝꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯨꯡꯐꯝ ꯑꯣꯏꯒꯅꯤꯕ. ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯅ ꯌꯦꯡꯉꯛꯄ ꯌꯥꯕꯁꯦ ꯇꯥꯡ 5ꯗ ꯄꯣꯛꯄ 5ꯗ ꯕꯔꯊꯗꯦ ꯄꯥꯡꯊꯣꯛꯄ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯇꯥꯡ 14ꯗ ꯄꯣꯛꯄ 14ꯗ ꯕꯔꯊꯗꯦ ꯄꯥꯡꯊꯣꯛꯄ 19ꯗ ꯄꯣꯛꯄ 19ꯗ ꯕꯔꯊꯗꯦ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕꯗꯤ date 5, 14, 23 ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯡꯁꯤꯗ ꯕꯔꯊꯗꯦ ꯄꯥꯡꯊꯣꯛꯄꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯨꯡꯐꯝꯁꯦ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯑꯣꯏꯒꯅꯤ. ꯑꯁꯤꯁꯨ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 2 ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 5 ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯡꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯨꯡꯐꯝ ꯑꯣꯏꯒꯅꯤ. ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯂꯦꯝꯍꯧꯔꯤꯕ ꯇꯥꯔꯤꯛꯁꯤꯡ ꯍꯥꯏꯕꯗꯤ ꯇꯥꯡ 6ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯏ. ꯑꯗꯨꯒ ꯁꯤꯒ ꯃꯥꯟꯅꯕ ꯇꯥꯔꯤꯛꯁꯤꯡꯁꯦ ꯇꯥꯡ 15 ꯑꯃꯗꯤ ꯇꯥꯡ 24 ꯍꯥꯏꯕꯗꯤ date 6, date 15 and date 24 ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯕꯔꯊꯗꯦ ꯄꯥꯡꯊꯣꯛꯄ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯡꯁꯤꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯈꯣꯏꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯄ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯨꯡꯐꯝꯁꯤ ꯁꯤꯁꯨ ꯅꯨꯡꯊꯤꯟ ꯑꯣꯏꯒꯅꯤ. ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 3 ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 6 ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯡꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯨꯡꯐꯝ ꯑꯣꯏꯒꯅꯤꯕ. ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯂꯩꯍꯧꯔꯤꯕ ꯇꯥꯔꯤꯛꯁꯤꯡ ꯍꯥꯏꯕꯗꯤ ꯇꯥꯡ 8, ꯇꯥꯡ 16 ꯑꯃꯗꯤ ꯇꯥꯡ 25 ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯍꯨꯝꯁꯤꯁꯨ ꯃꯥꯟꯅꯕ ꯑꯣꯏꯒꯅꯤ ꯄꯨꯡꯐꯝꯁꯦ. date 7, date 16 ꯑꯃꯗꯤ date 25 ꯍꯥꯏꯔꯤꯕ ꯇꯥꯡ 8, 16, 25 ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯡꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 4 ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯅꯨꯡꯊꯤꯟꯒꯤ ꯉꯥꯛꯄꯤꯒꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯍꯥꯏꯕꯗꯤ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 4 ꯅꯠꯇ꯭ꯔꯒꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯡꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯨꯡꯐꯝ ꯑꯣꯏꯒꯅꯤ. ꯑꯗꯨꯒ ꯇꯥꯡ 9ꯗ ꯄꯣꯛꯄ 9ꯗ ꯕꯔꯊꯗꯦ ꯄꯥꯡꯊꯣꯛꯄ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯇꯥꯡ 18 ꯑꯃꯗꯤ ꯇꯥꯡ 23 ꯍꯥꯏꯕꯗꯤ date 8, 17 ꯑꯃꯗꯤ 26 ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯡꯁꯤꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯄ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯨꯡꯐꯝꯁꯦ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 5 ꯁꯤ ꯑꯣꯏꯒꯅꯦꯕ. ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯇꯥꯡ 9, ꯇꯥꯡ 19 ꯑꯃꯗꯤ ꯇꯥꯡ 28 ꯍꯥꯏꯕꯗꯤ date 9, 18 and 27 ꯍꯥꯏꯔꯤꯕ ꯃꯇꯝꯁꯤngsida ꯕꯔꯊꯗꯦ ꯄꯥꯡꯊꯣꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯨꯡꯐꯝꯁꯦ ꯅꯨꯡꯊꯤꯟ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯄꯨꯡ 6 ꯑꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯨꯡꯐꯝ ꯑꯣꯏꯒꯅꯦꯕ. ꯑꯗꯨꯅ ngasigi thamjariba topic asida hariba matamsingsida ꯑꯩꯈꯣꯏꯅ ꯕꯔꯊꯗꯦꯗꯤ ꯌꯥꯝ ꯄꯥꯡꯊꯣꯛꯅꯩ. ꯄꯥꯡꯊꯣꯛꯅꯔꯤꯕꯁꯤꯡꯁꯦ ꯄꯨꯡꯐꯝ ꯌꯦꯡꯗꯅ ꯄꯥꯡꯊꯣꯛꯄ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯐꯕ ꯐꯣꯜ ꯐꯪꯕ ꯌꯧꯗꯦ. ꯑꯗꯨꯃꯛꯄꯨ ꯍꯥꯏꯔꯤꯕ ꯄꯨꯡꯐꯝꯁꯤꯡꯁꯤꯗ ꯄꯥꯡꯊꯣꯛꯄ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯐꯕ ꯄꯨꯡꯐꯝ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯂꯛꯀꯤ ꯗꯦꯁꯨ ꯑꯣꯏꯒꯅꯤ. ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯣꯛ ꯐꯠꯇꯕ ꯗꯁꯥꯂꯪꯐꯝ ꯀꯌꯥ ꯂꯩꯔꯝꯕ ꯇꯥꯔꯒꯁꯨ ꯍꯥꯏꯔꯤꯕ ꯄꯨꯡꯐꯝꯁꯤꯡꯁꯤꯗ ꯃꯇꯝ ꯆꯥꯅ ꯄꯥꯡꯊꯣꯛꯄꯤꯗꯨꯅ ꯃꯄꯣꯛ ꯅꯨꯃꯤꯠꯁꯤ ꯄꯥꯡꯊꯣꯛꯄ ꯇꯥꯔꯒꯗꯤ ꯐꯠꯇꯕ ꯗꯁꯥꯂꯪꯐꯝ ꯂꯩꯔꯝꯕ ꯀꯌꯥꯕꯨ ꯐꯥꯎꯕꯗ ꯀꯣꯛꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯊꯥꯖꯅꯩ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯤ ꯊꯝꯖꯗꯨꯅ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯍꯥꯟꯕꯗ ꯃꯌꯥꯝꯅ
ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤ ꯊꯝꯕꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯈꯤꯕ ꯑꯃ ꯑꯅꯤꯁꯨꯕꯗ ꯑꯩꯅꯁꯨ ꯊꯝꯖꯒꯦꯅ ꯈꯟꯖꯔꯝꯃꯒ ꯃꯇꯝ ꯀꯨꯏꯅ ꯅꯪꯗꯅ ꯑꯗꯨꯝ ꯂꯩꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯂꯥꯏꯕꯛ ꯐꯕ ꯅꯨꯃꯤꯠꯁꯤꯗ ꯃꯌꯥꯝꯗ ꯈꯪꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥꯗ ꯃꯄꯣꯛ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕꯁꯤ ꯆꯠꯅꯗꯨꯅ ꯂꯥꯛꯑꯕꯅꯤना ꯑꯐꯕ ꯄꯨꯡꯐꯝ ꯊꯕꯛꯁꯤ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯐꯕ ꯃꯇꯝꯁꯦ ꯇꯧꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕꯁꯦ ꯈꯟꯅꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯤꯗ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯅ ꯑꯗꯣꯝꯒꯤ ꯏꯆꯥꯁꯤꯡ ꯑꯗꯣꯝꯒꯤ ꯏꯅꯥꯎꯁꯤꯡ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯕꯥꯔꯊꯗꯦ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯁꯣꯏꯗꯅꯕꯒꯤ ꯀꯥꯟꯅꯕ ꯈꯔꯗꯤ ꯐꯪꯖꯒꯅꯤ ꯈꯟꯖꯗꯨꯅ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤ ꯊꯝꯖꯕꯅꯤ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯕꯤꯕꯒꯦ ꯅꯨꯡꯉꯥꯏꯕꯤꯕ꯭ꯔꯥ ꯑꯃꯗꯤ ꯀꯔꯤ ꯋꯥꯈꯜ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯁꯣꯏꯗꯅꯃꯛꯀꯤ ꯏꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥꯗ ꯂꯧꯖꯒꯦ ꯅꯦꯛꯁ ꯃꯊꯪꯗ ꯑꯅꯧꯕ ꯇꯣꯄꯤꯛ ꯑꯃ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯇꯣꯄꯤꯛ ꯀꯌꯥ ꯑꯃꯁꯨ ꯊꯝꯖꯔꯛꯈꯤꯒꯅꯤ ꯃꯔꯝꯗꯤ ꯃꯔꯨꯑꯣꯏꯅ ꯏꯪꯂꯤꯁꯀꯤ ꯇꯥꯔꯤꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯑꯉꯥꯡ ꯃꯃꯤꯡ ꯊꯣꯟ ꯀꯔꯤ ꯃꯌꯦꯛꯅ ꯍꯧꯕ ꯊꯣꯟꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯁꯨ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯄꯁꯤꯡꯗꯣ ꯃꯊꯪ ꯄꯥꯏꯖꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯤ ꯊꯝꯖꯔꯒ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯋꯥꯐꯝ ꯈꯔꯁꯤꯒ ꯂꯣꯏꯅꯅ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛ ꯑꯁꯦ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥꯗ ꯂꯧꯖꯒꯦ ꯃꯌꯥꯝꯅ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕꯒꯤꯗꯃꯛ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯒ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯒꯦ ꯄꯤꯅꯕꯤꯔꯁꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ